ꯀꯨꯏꯅ ꯁꯥꯟꯅꯔꯨꯗꯕ ꯃꯇꯨꯡꯗ ꯍꯞꯇꯥꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯁꯥꯟꯅꯕ ꯑꯗꯣ ꯐꯨꯜ ꯈꯔ ꯆꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯈꯔ ꯍꯥꯞꯄꯛꯑꯅꯤ ꯁꯥꯟꯅꯕ ꯍꯧꯔꯃꯤꯅ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯛꯕꯥꯡꯅ ꯀꯣꯛꯅ ꯈꯪꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯄꯣꯛ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄꯣꯛ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯏꯌꯥꯝꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯒ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯣ ꯏꯌꯥꯝꯕ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯗꯣ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯅꯤ ꯃꯊꯪ ꯊꯥꯗ ꯏꯌꯥꯝꯕꯗ ꯍꯟꯗꯛꯀꯤ ꯀꯨꯏꯗ꯭ꯔꯦꯅ ꯅꯨꯃꯤꯠ ꯅꯤꯅꯤꯇ ꯉꯥꯏꯔꯦ ꯊꯥ ꯂꯣꯏꯗꯣꯏꯁꯦ ꯈꯔ ꯆꯤꯜꯂꯤ ꯍꯥꯏꯕ ꯃꯊꯪ ꯊꯥ ꯇꯧꯖꯩꯕ ꯏꯌꯥꯝꯕꯅ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔ ꯀꯥꯟꯗꯅ ꯑꯃꯨꯛ ꯑꯩ ꯑꯦꯛꯖꯥꯝ ꯊꯥ ꯂꯩꯔꯕ ꯑꯗꯨꯒꯤꯅꯦ ꯏꯌꯥꯝꯕ ꯑꯩꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯪꯗꯕ ꯈꯣꯠꯇꯕꯁꯨ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦ ꯃꯌꯥꯝ ꯁꯦꯝꯗꯣꯛꯄꯤꯌꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯩ ꯑꯗꯨꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯍꯤꯔꯝꯁꯤꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯑꯣꯏꯕꯤꯔꯤꯁꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯍꯤ ꯅꯝꯅ ꯆꯥꯔꯣ ꯍꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯃꯍꯤ ꯈꯔ ꯅꯝꯅ ꯆꯥꯖꯔꯛꯀꯦ ꯁꯤꯒꯤ ꯆꯥꯡ ꯄꯥꯏꯔꯁꯦ hôi xin vui xin yên cả 좀 봐가지
ꯃꯔꯨꯁꯤ ꯂꯧꯊꯣꯛꯆꯒꯦ.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯍꯛꯆꯥꯡ ꯂꯩꯇꯕꯅꯦꯕꯀꯣ ꯏꯗꯤꯠ ꯇꯧꯕꯁꯨ ꯄꯥꯛ ꯍꯩꯇꯕꯅꯦꯕ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯛꯈꯤꯕ ꯕꯥꯏ ꯕꯥꯏ